अहानबदा मरुएबा पाउ पिजरी इम्फाल वेस्ट डिस्ट्रिक्ट डिपार्टमेंट सिंह खुसमनदुना इसिंग योक्सिनबा थौसिल सेमलगने हाइना डीसी इम्फाल वेस्ट मयंगबम राजकुमारना हाइख्रे मियोय अमा पुलिसना फाबगी वहौदा निंगथौखोंगदा तिदिम लंबी थिंजिलुरे अमसुंग सिक्योरिटी फोर्स ना चिंगी डिस्ट्रिक्ट सिंगदगी मसिंग यामलबा खुलाई कया फगतख्रे खुरुमजरी एसटीबी पाउ मिटिंग ताबीर बसिंगु तराम नोकचरी पाउ संदोकना पिजरी इम्फाल वेस्ट डिस्ट्रिक्ट डिपार्टमेंट सिंह खुसमनदुना इसिंग योक्सिनबा थौसिल सेमलगने हाइना डीसी इम्फाल वेस्ट मयंगबम राजकुमारना हाइख्रे डिपार्टमेंट ऑफ एग्रीकल्चर की मखादा डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट अमसुंग एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी इम्फाल वेस्ट अनि पुनः सिंजुना नेशन फर्स्ट एस 75 कैंपेन का मरी लेना राष्ट्रीय कृषि विज्ञान योजना एग्रीकल्चरल इनपुट सोल हेल्थ कार्ड अमदी स्टेट प्लान लिसिंगनी कुनमंगा कुनतरु के मनुंगदगे लौमी सिंगदा मरु मरांग खुसिनबगा मरी लेना डीसी इम्फाल वेस्ट मयांग लंबम राजकुमारना वाफम मसी फोंदोखिबनी डायरेक्टर एग्रीकल्चर डिपार्टमेंट पीटर सलाम डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट एस कैनेडी सु सरुक यादना लंफेल लेबा डिस्ट्रिक्ट एग्रीकल्चर ऑफिस कॉम्प्लेक्स ता पांगथोखिबा थौरम मदुदा डीसी इम्फाल वेस्ट मयंगबम राजकुमारना मखाताना लऊ सिंगुबना इंडिया की जीडीपी की चादा तरा तरुक्तगी तरा निपान फौब खुदोल तमली लम असिदा अपुनबा मिको की चादा निफुदी थबक पीरिबनी मणिपुर दसु लऊ सिंगुबगा मियोय खुदिंगा हकथेंगना नत्रगा नाकोइनना मरी लेनगनी लम असिदा हकथेंगना थबक सुरिबा लौमिना कयानो नाकोइनना समनरिबना कना कनानो अमदि टारगेटेड फार्मर्स खंदोकलगा लेंगाकना पीरिबा स्कीम सिंगी कानाबा हकथेंगना मखोइदा मरक की मी याउदना याहल्लबदी हेना कानब पीबंगमगने इम्फाल वेस्ट डिस्ट्रिक्ट की ओना इसिंग योक्शिनब थौसिल अमा था खरा असिदा सेमलगने हाइखी प्लान है ना कोई रफली अराउंड चेना चामग कुंठा निफु पानबा प्लान अमा सेमी मसीगी प्लान सी कैदौनबनो हाइबा मतमदा इंटर डिपार्टमेंटल कोऑर्डिनेशन लेननबा प्लस अखोइबु डिस्ट्रिक्ट सिदा थबक तौरिबा डिस्ट्रिक्ट एडमिनिस्ट्रेशन की ऑफिस सिंग अमदी वाटर रिसोर्सेस का मरी लेनबा डिपार्टमेंट खुदिंग मक्सी कोऑर्डिनेट तौरगा मधुगी प्लान दुना अखोइबु गाइड तौहलगा पुननबगी पांदमदा थंबनी मसीमक ओवरऑल फ्रेमवर्क अमगी मखादा गाइड तौबिनबगी आइडिया दुनी मधुगी मोंगदा सेमजबनी अखोइ डिस्ट्रिक्ट की ओइबा एग्रीकल्चर की प्लान हानदगी लैत्रगदी प्लान सेमसी डिस्ट्रिक्ट एग्रीकल्चर प्लान अदुगा मधुगी प्लान दुदा इन डिटेल नसाइगी से सोइल प्रोफाइल दगी हौरे हैरगा टेनेंसी की सिस्टम सिना कमाइना लाई कहबसे कोई स्टडी फजना तौमिनरे हैरगा प्लान सेमबा यामना मथौ तागने न खल्ली डिस्ट्रिक्ट एग्रीकल्चर ऑफिसर इम्फाल वेस्ट एस कैनेडी खोंगथांग असी इंडिया पुंबगी ओइना पांगथोकलिबा नेशन फर्स्ट एस 75 कैंपेन का मरी लेना खुदोंग चाबसिंग असी डिस्ट्रिक्ट असिगे लौमी सिंगदा फंगहन्नबा हौबनी खोंगथांग असी लाक्लिबा अक्टोबर थागी तांग अनि फावबदा डिस्ट्रिक्ट असिगे अतै मफम सिंगदसु लौमी सिंगदा खुदोंग चाबा पीबगे थबकसु चथगनी लौमी सिंगदा ख्वाइदगी मरु ओइरिबा असी लेबाक लेहाउ लेहनबा अदुगा चाथोक मरांग कायना पुथोकपनी डिस्ट्रिक्ट असी खक्ता नतना मणिपुर की लेबाक सिंग एसिडिक ओइबगी चांग वांगी मसिदा लौमी सिंगना लेहाउ फनबनी चाथोक हेंगतनबनी हाइदुना लौ संगम अमदा यूरिया हार केजी निफु मंगारोम डिपार्टमेंट रिकमेंड तौबदगी हेना सिजिनरिबनी मसिना लेहाउ मांगहने लौमी सिंगना इसागे लौफम सोइल टेस्ट सुंगसोय सोइदना तौबियु मदुगी मतुंग इना फर्टिलाइजर करी करंबा कयाम यामना सिजिनगने माइक्रो न्यूट्रिएंट्स डिफिशिएंसी लेबसिंग फगतनबा सोइल हेल्थ कार्ड की मतेंग लौबियु हाइखी इहाना हमदा कोन नेचुरल फार्मिंग असी अखोगी मफम मसिदा कोई क्लस्टर तरुक्ता पांगथोकदबनी ऑलरेडी अखोई रिकमेंड तौरे आइडेंटिफाई तौरे अखोई अदुई प्रोग्राम सु हौखरे हाइरिबा मफम सिंग असिगी अखोगी ब्लॉक मरी सिगी लाइबा अखोगी क्लस्टर सिंगी लाइबा अखोगी फार्मर सिंग सिदा अखोगी लौफम थिंग अखोई ममांग द खमोबा सोइल सैंपल सिंग अदुना कलेक्शन तौरगा अखोई नंगसी सोइल टेस्ट तौर मतुंग अखोइदा अखोगी सोइल हेल्थ कार्ड से मखोइदा पिजबनी अखोइना पीरिबा हेल्थ कार्ड सिगी बतुंगिना अखोइना रिकमेंडेड डोज पीरिबा सिदा हारि जाइबिरगदी अखोगी असिनबगी चांग हंथगिदुना साथोक हेना पुथोक ngमगने हैबसे आई थमजगे
Ngarang numidang Bisnupur District Police na ningthau khongdagi miyoi ama faki haibagi wahouda Manipur gi khwaidagi maru oiba lambi singi manungda ama oiriba tidim lambi thingjilure. STV News na fangba paugi matung ina fariba miyoi adu anti drug campaign Bisnupur gi convener oibata natana ningthau khong Mangol Nganbi College ta hangba relief camp committee gi mihut oina achoba thaudang lauriba ningthau khong Municipal Council Ward number 14 dagi thokchom Roman kauba miyoi amani. Ngarang Bisnupur District Police ki CDO team amana faki haiba wahoudagi ngasi ayuk anganbadagi ningthau khong bazarda lamdam adugi miyamna tidim lambi thingduna khongjang changsin khre masing yamlaba nupi kayana thokna raktuna chathakiba lambi thingba aduna maram oiraga achat awang singda chawna khudong chadaba kaya mayoknakhi chathakiba lambi thingba asina moirang lomdagi Imphal tamna lakpa gari sing Imphal lomdagi moirang tamna haitharakpa gari sing thatuna thamki ayuk chawrakna pung mapan rom taba aduwaida Bisnupur Police ki OC laktuna ban tauriba singa wari sanaduna ayuki pung mapan makai tabada hiram asigi matangda wari sanana bakhanghalamki khongjang asigi matangda saruk yakibi RK Tombishana kobi meira paibi amana phongdokhibada fakiba Roman achamba miyoi ni telephone gi khuthangda wari sanarui haibagi damak chamna hingjariba miyoi amabu maral pisilaga fabagi chatnabi yaningde Roman bu condition amata yaudana thadoktriba fawa ban asi makhatana chathakigani haiki Masagi phamkana naba commando singna chathariba kaino se masagi upgrade phangna naba magi post ado high level yauna naba gidamakta mi pha mi pun tauraga phai haina naba PR gi room da chathariba thawong ase sungya yabagi ngamoi amo hana chu tawbiganu haibu wafam si thamjari aduga lan gi matamdana hariba kuki narco terrorist singna pangkap ta gablak pa matamda makoi gi order pide order phangde haidana singkhong yaurura phawbada commando sing hantharakiba aduga aikoi gi karichu nomai kapa haidriba khunga pa isa isu singnadi iramdam parja kandaba yade haidana khangdana leigiba mayam ama leikrabani lanphamdana mai leiraga chelaga ngasina Manipur nungsiba sadana masagi upgrade kana nabi damakta pangphada phaba se amona tawbiganu haibu wafam se hanna pawjen piri Amaromda thokdog asigi matangda khongjang changsaliba singa SP Bisnupur ga unaduna wari sanakre wari sanaba aduda wafam kharada yanaba purakpadagi nungthilgi matamda lambi thingbagi khongjang adu handokhi adubu fazaliba miyoi thadoktriba maramna khongjang changsaliba sing aduna lambi thingbagi mahutta ningthokong kaithelda wakat mifam chathari Haukiba numit kharanida Manipur Police, Assam Rifle, Indian Army, BSF amadi tongan ba security agency singna Chingi district singda operation chathabada yamlaba nongmai amadi bomb phagat pangamkre Police tagi fangba paugi matongina Churchandpur, Chandel amadi Technopal gi mafam singda thi humbagi thabak chathabada yamlaba khusukhulai kaya phagat pangamkhe makoi sing adogi manungda M16 rifle ama MA rifle ama Insas rifle ama GCMK2 rifle ama 303 rifle ani stand carbine ama single barrel kuntra taret double barrel ama pistol taramathoi lethot ahum pompi kunipan amadi lethot bomb manga yauri thongdok sing adugi matangda police na case lokhatuna thijinba hokre hairi Imung manungi oiba wahoudagi chahi yankairom suraba nupi ama thangna yanbadagi laikidre hairi Imphal East District Porompal Police Station konba khurai thaudam laikaida hairiba thaudok adu thokibani hairi thaudok adu da laikidraba nupi adudi naurobam sila Eli Standen kawi hairi masagi chahi yankairom sukre mapuroibana laikidraba naurobam Ramesh Singh kawi hairi laikidrabi nupi adu imung manungda makhoi mari leiminabani adubu mahaki oinadi mapuroiba amasung machasu leitabana mathanta naitom oina hingjabani hairi ngarang numidang pung 8 makhairom tabada imung manungi oiba wahoudagi miyoi kharana nupi adu thangna yanbadagi mafam adumaktada leikhidabani hairi nupi adugi hakchangi mafam kayada thangna yanbagi dakfam tai hairi numidang pung 9 rom tabada Porompal Police Station ki personal laklaba matung forensic department ke staff laklaga yengsilaba matung asiba hakchang rims ke mirial sangda thamkre hairi thodok aduda chenarangani chingnaba miyoi ani police na fakre hairi Ngayam Food ki anova product manga ngasi Horticulture and Soil Conservation Department ki Director K Devadatta Sarmana launch tawkre Ngayam Food na ukrul da patpum laga
Manglamba uhai sing ngasidi value hengat handuna pambi thaba hengat lakpa asina thawai yauna hotnarabadi miyam da sukana ba piba ngami haiba utli haina director ke Devatata Sarmana fongdokre mahakna makata na department asina state scheme oina listing ani kun mathoi dage kun nithoi dage haukiba value chain processing through brand building initiative ki makada entrepreneur nifu rom training matik chana pi kibaga loinana khusu kulai kayasu yenthokre makoi adugi manungda miyoi tare nipani ningthijana mai pakna thabak hoduna miyoi kaya amadasu thabak piba ngamduna chahi amada makhoi gi turnover lupa lakh kontra dagi nifu phawa takpa ngamkhre ukrol dagi ngayam foot na tawriba asi brand building khakna te department maru oiba pandam oiriba chahi amada uhai gi apunba chathok adugi chada nifu sijinaduna patpum laga mangliba asi sijinnaraga manghandana product oina puthok income da onthokpa adubu sungayam foot na mai pakna changsili ukrol da matam amada haikha haitupna chingba manglam kiba sing ngasidi uhai panba pambi thabagi chang hengalakle masina akoibagi khal kai handana lakpabu kanaba mateng oire haiki Department of Horticulture na tawjari basi Government of Manipur ki makhadani Government of Manipur na government na ikoida taw haiba thabak tu farmer ki damak entrepreneur ki damak ta tawjabani masida ngayam nang asi product launch tawbasida mangoloiba afaba hena growth leiba mathang puthoraktana atop yam innovative oiba idea innovative oiba taste anova taste ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁꯁꯤꯡꯁꯤ ꯃꯥꯡꯍꯟꯗꯅ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯂꯝꯗꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯅꯕꯒꯤ ꯊꯕꯛ ꯇꯧꯕꯁꯤꯗ ꯍꯦꯟꯅ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯉꯥꯌꯝꯒꯤ ꯄ꯭ꯔꯗꯛꯀꯤ ꯐꯦꯃꯤꯂꯤ ꯄꯨꯊꯣꯛꯏꯕ ꯐꯦꯃꯤꯂꯤ ꯑꯅꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ both husband and wife amadi entire family and relatives punamaku Department of Horticulture and Soil Conservation gi aina mahut chinjaraga thagat phongdokchari Ngayam food ki proprietor oriba ukrul district ki siroi village tagi khaiwan sangarna lisangani tara taruk tagi thabak asida changsin ba horakibani matam amada business torambada mai pak tabadagi khulda sell amata paidana halaklaga tawfam khangdana laiki umangda chatlaga ataba uhai khunlaga madudagi acharna chingba saba horaki business saungna tawramlaga apikpa thabak asi tawi haibagi nokna biba laiki adubu madu na thairaga thabak aduda mai onsillaga honarakibani dukanda yonbiyu haina sell lawdana piraga yolhanbadagi demand lakpa horakibani tungda ICAR gi matengdagi worksheet semlaga thabak hauki horticulture department of value chain processing through brand building initiative ki makhada machinery piraga matam gi oiba mateng piraga honarakpatagi housing products sing puthokpa ngambata natana mapanda export ki thadokpa fawba horticulture department mateng pangbiri housing lanai oina machine lairaga juice oina su local gi fangjaba uhai singdagi sunglaga puthokpa ngamba hore haiki ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯒ ꯑꯣꯐꯤꯁꯇꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯋꯥꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯗ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯃꯥꯅ ꯑꯩꯈꯣꯏꯕꯨꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥꯁꯨ ꯃꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤ ꯅꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯄꯤꯌꯣ ꯍꯥꯏꯅ ꯑꯗꯨꯐꯥꯎ ꯄꯤꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯀꯔꯤ ꯋꯥꯠꯄ꯭ꯔꯥ ꯀꯔꯝ ꯇꯧꯕ꯭ꯔꯥ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯃꯈꯣꯏ ꯁ꯭ꯇꯥꯐ ꯑꯣꯏꯁꯅꯨ ꯀꯔꯤ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯑꯩꯈꯣꯏ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯁꯥꯠꯅꯤꯡꯕ ꯃꯇꯝꯗꯨ ꯄꯠꯇꯤꯡ ꯑꯣꯏꯅꯤꯡꯕ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯑꯩꯈꯣꯏꯕꯨ ꯄꯠꯇꯤꯡ ꯇꯧꯍꯜꯂꯦ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯑꯗꯨꯝ ꯄꯤꯕꯒꯤ ꯑꯩꯈꯣꯏꯗꯣ ꯑꯃꯨꯛꯀ ꯂꯣꯟꯆ ꯇꯧꯔꯛꯄꯅꯦ Wangkai Kendra gi manung chana lairiba ward number 21 gi nongmaibung Wangkai angom laikai amadi yumlo naba Khetrigau Kendra gi manung chana lairiba Kongpal mutum laikai gi mafam singda haukiba me thada tamthiraba ichau ama mayok nakraba matungda chatliba tha September 13 amadi 12 dagi taba horakpa akanba nongna hairiba mafam singna hongna na isingna thumjinduna lairi ngasi September 18 asi fawbada ising asi adumak lairi Hairiba mafam sing asigi yamkrabai isingi volume asi Kongpal mutum laikai gi kha thangba sarukta lairiba Kongba turelda phatliba outlet asida takhigadabani Hairiba ichel asida hauzik Keystone Infra
Private Limited na paikhalakliba sewage pumping station ki thabak na maram oiduna outlet asi funjin khibadage matik chana ising chenba ngamdaba amadi ising asi purakliba main drain course ayambada lanai mioi singna masa masage apamba mawangda uku hapchinba amadi lam khopchin lakpana maram oiduna matik chana ising chatpa ngamhandre asigumba awaba asi matungda amuk hana mayok nadanaba tung koiba solution ama athubada pubiraknaba mari leinaba authority ki puning chingsilakle Huzik atemba break amatang lauminasi. Diploma in Hospitality Management asi guaranteed placement piba course amani. Hospitality sector asi 22 lakh crore gi market value ori. Aduga employment haibidi thabaki oina 48 million job ki opportunity leigani. JCRE gi hospitality da expert oraba trainer sing dagi guidance lobiyu tambiyu. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatung makha tarakpa pauda Wangoi Assembly Constituency ki manung chanbada laiba Wangoi Khaidem amadi laifrakpa mani ki tainaba Pm-Istv poultry farm mapada Imphal Tural Torban ki nongchup thangba sarukta ngarang September ki ayuk tang tara taret ki ayuk ki pung mari makhairom tarakpada fit yankai hena kaiduna lakpa adu AC asigi MLA Khuraizam Lokena kana hotnabadagi ngasi nongalamdai pung anirom tarakpada torban thingduna ising changhandaba ngamle haina self help club ki advisory Wairokpam Devendra na phongdorakhi ngasi mafam sida tingen kai basi September ki tangta de ki nongalamdai gi pung mari da de kai bani yamna khoi gi nungai jaba penjaba mana khoi gi honorable MLC nungdang gi pung ani ba adom ayung din julak biba ado ngarang ji tang taragan nipan nungdang gi ahing gi nongalamdai gi pung ani ga min tra chabada khoi tingen ji ising jilat ba ngamjare siba ba ma adom still adu ba ma ji leibiriga sangbiriga thawai yamna honi biba masi khoi self club lefa gongi market gi amadi lekai kunjigi makedigi mabu hajan jana thai bapungdok chari tasena masi tingen kabis da awaba nangiba ngagi pham toktokiba digi law mayam siba haiba bazar jingi damakta chu koi sharar club lefa bi makedigi nungai taba pen daba natagna thamoida kitang mogi damakta koi nungai taba pungdok chari Amaromda Wangoi da thingal kai kiba adu thingkibaga loinana mayai lambi gi sarukta Khongoi sorok tagi paubitek fawbagi lambida gari chatpa yaramdaba adusu chathok chasin yare adubu ngayo from singdi imai mayeng tadri Legal Aid Club Project Z amadi Manipur State Legal Authority Manipur State Legal Services Authority Masalsa anina punna sinduna Androgi Kasturba Gandhi Balika Vidyalaya School da POCSO Act, JJ Act, Prohibition of Child Marriage Act, Basic Child Right Topics singasida Legal Awareness Campaign pangthokre. OSD Masalsa KH Romita, former Vice President All Manipur Bar Association B Supriya, Headmistress Kasturba Gandhi Balika Vidyalaya Y Rani Rose amadi Board Committee Project Z Samson na chingbana saruk yakiba campaign asida school asigi mahiroi chahum yankai rom amadi teaching and non-teaching staff sing na saruk yaki tongan ba district sing da legal right amadi act sing khanghan nabagi campaign asi leptana chatharak pani
uhaidaba tahaidaba thodok kaya thokkiba amadi kibadagi natraga ikaibadagi haidokdaba kaya ama yauribani problem kaya adu legal aid club project zina kumna thizilaba matungda fatraba offenses singdagi aware ohenaba culprits singbu phangpham thokpa chairak phanghanaba kanda karamna wakat kadage khanghanaba awareness campaign sing asi tawrakpani angang singbu sexual offenses singdagi protect taunanaba Pokso Act asibu kidaba tawbiganu masina kadai fawba angang singbu protection pibage amadi mara leiraba mioi aduna kayam sathiba chairak fangbage haiba adu khanghanaba hotnabiyu haiba adu awareness asida takle haidi project jina hauji thokliba angang singda chatna na teja daba crimes kaya sathaduna lakli chathariba si kamai thokdara defend togani angang singda kari piri haiba sing mayam asi khanganinba India ki saru ama oina Manipur da angang singda mior minei tawba crime chathabagi mayokta lo kaya ama semduna to chathariba mising adubu kaya mu yamna punishment piba ma kaya mu yamna dadi phanganba yai habasi semduna ready masi akoina khanganba darka tai haiduna mamang chai dagi hona against club society project ji da chatharakpani aduga makha tanasu chathasarkin Manipur Zoological Garden Iroi Semba ising thumbana maram oiraga ju yengba lakpa mioi sing haukiba tang tara taretage thingduna lakiba adu makha taba order ama thoktriba fawba ju yengba lakpa mioi sing changba thingkigani haina Manipur Zoological Garden gi director L B Ramangol na thadorakpa cherol amana khanghalakli Aroibada maroiba pawa muka na pizari. Imphal West District Department sing kusam naduna ising yoksin naba thausil sem lagani haina DC Imphal West Mayengbam Rajkumar na haikre. Mioi ama police na fabagi wahauda ningthau khongda tidim lambi thingchilure. Amasung security force na chingi district singdagi masang yamlaba kulai kaya fagatkre. Puzik fawagi oina SCB na pizaba paw matang asida losinjare mityeng tabir bapumna mapu amukana krumjari.